Ngarang Kaisampad Laimazam Lekaidagi Chahi Kun Khakta Ngariba Nupa Macha Mamingna Luwangthem Mukesh Das Kauba Ama Mangkhibaga Mari Leinana RPI Athawa Lege National Secretary Maheswar Thongnawjamna hariba angang asi None Sub Division gi manungda leiba Jaujangtek ta changki haibagi thajaba leiri haikiba wafam adu Jaujangtek Lambung Village ki chairperson Henkopau Haukipna Khutyek piduna thadorakpa cherol amada akanba maongda yaningdaba phongdorakre Amaromda thiba khangdana leiriba Mukesh Das asi Jaujangtek ta changkre haibagi proof amata leite Maheshwar ki wafam asi Jaujangtek pu mingcha thianaba hotnabani Jaujangtek asi None district ta leiba khun amani mangliba angang asiga khunga karigumba hiram amatada mari leina di haina chero asama khatana phongdora ha oiriba chahi kunna suriba Mukesh mafang khangdana hojik thiba khangdan leiriba sigi matangda hojik akoina DGP ki office DGP masa su pa phongna jare governor masa manipur leite habire aduga DGP office su DGP masa masu pa phongna raga DGP all top officials with sama office chatlaga unajare unabasida kamai tawge haba matamda hojik leiriba akoigi inau Mukesh si akoigi number PS da 316 dagi land ki Bishempur the 340 the land ki land khraga makhana magi red alto se chakra matungda police ta footage phangi base koi chinging kul yaudriba akoigi hospital ama leiba adugi CCTV footage sida chinging kul masamakti yaudri bagi lambi sida mahakna maningda haijan gi bagi footage amadi phange phangba sida kamai tawge hamtam da trace mobile gi tracing phangba se akoigi Jaujangtek area sida ki dominated area se phanga su akoigi nickel person na hairo pai matung ina mobile trace sidi 10 km radius ta phangbanina adudan leiram moi haisu leite leiram ni haibasu leite harakpadagi akoi kitang akoi da hof ama thammi aduna yam thanna thiri haibagi haibire aduna akoi taseng na haragadi akoi haijaramisi whole security process hadabiraga hojik PR gi matamni the full right central government ni full process hadaba yarabani full process hadabiraga amtang angang sigi punsi se amtang kansi aduna akoi na su hof thamjari akoi na som habibagi matung ina tingum full area yaudringai da maning gi lambi da thogi haibagi pot ama thambira haibi matung ina huji angang si adai gi lambi adai gi mafam du da su chamcham na leram basu yai haibagi pot ama thambira adugi mobile gi tracing dudi Jaujangtek ta mobile leiraga su none da thulapa yawi natraga jaga ama thulapa yawi haibagi technical process thambira aduna akoi aduda leire haibasu yaroi laduga leiti haibasu yaroi haibagi thambira aduna adu haiba leibadina huji akoi na haijarami sin phare ozana tu haiba leibadina akoi full security personnel thadabiraga full power thadabiraga huji president rules leiribani na full power thadaraga angang gi punsi se amtang kanna bona si maramdi kari gino haimda kisu hoi mana kari do bai chatlu ibno yam lap na kari do bai chatlu ino adu myam di wari duna hoi magi chatlu bagi wari duna kona mag mahak la akan da kari do bai chatlu ino haiba wari duna akoina chaibra no na kari do bai chatlu ino haiba du wari duna tunga na thamasi why first angang si punsi mangba yaba natabina sigi punsi se hanamta kanna bona si hojik aduna adu gi forces da koin thamjarami hojik ai security advisor ga su unajagani aduna hojik leiriba concern authority ga yamba adum pau phongna jari Bishempur SP ga pau phongna jari Bishempur OC ga pau phongna jari aduna hojik every security process ga pau phongna jari aduna hojik akan ba process athari haibagi pau thambira ga ngatang yengani akoi su pau loin phangani akan ba action lokhatabra haibadugi police personnel gi site gi di akan ba chathari aduna hojik atopa site gi akan ba power ama security personnel gi army force yaura aga akan ba power sinna dabdi mikup khargi matang makhangani aduna akoina tauraga di am phare adu tauroktra gadi koi taurokta bai thabak ima event myam khanaraga akoi kedo sige haiba pottu myam khanaraga koi mathangi process chatha jagani hausi begi oina di mokoina tauriba thabak magi update to DGP office tege aingonda aina changu bada pibire